ꯐꯦꯠ ꯂꯣꯁꯀꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯔꯒ ꯋꯦꯠ ꯂꯣꯁꯀꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯄꯤꯕꯤꯔꯒꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯦ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦꯕ ꯔꯤꯖꯜꯗꯣ ꯐꯖꯅ ꯎꯅꯈ꯭ꯔꯦꯕꯀꯣ ꯃꯣꯏꯈꯛ ꯅꯠꯇꯅ ꯑꯩ ꯏꯁꯥꯃꯛꯁꯨ KG 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯐꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗ ꯑꯦꯗꯚꯥꯏꯁ ꯈꯔ ꯅꯣꯂꯦꯖ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯈꯩꯅꯅꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯈꯩꯅ ꯌꯥꯝ ꯀꯤꯅꯕꯁꯤꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯕꯁꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯤꯅꯩꯌꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯑꯇꯥꯡ ꯑꯇꯥꯡꯕ ꯁꯄ꯭ꯂꯤꯃꯦꯟ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯀꯣ ꯁꯤꯒꯤꯁꯦ ꯂꯥꯜꯂꯦ ꯄꯩꯁꯥ ꯁꯨꯡꯆꯪ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯌꯥꯗꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯪꯗꯦꯕꯀꯣ ꯍꯣꯏ ꯑꯩꯅ ꯃꯤꯉꯣꯟꯗ ꯖꯁ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯉꯥꯏ ꯗ꯭ꯔꯦꯁꯀꯨꯝꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯃꯜ ꯍꯥꯟꯅ ꯌꯦꯡꯕ ꯃꯤꯗꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯑꯟꯗꯔꯁꯇꯦꯟꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯄꯩꯁꯥꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯆꯪꯗꯦ ꯑꯩꯅꯒ ꯍꯪꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯄꯩꯁꯥ ꯀꯌꯥꯝ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯕꯖꯦꯠꯁꯦ ꯅꯣꯡꯃꯗ ꯀꯌꯥꯝ ꯊꯥꯗꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯗ ꯕ꯭ꯔꯣ ꯑꯩꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯗꯕ ꯉꯝꯃꯣꯏꯅꯦ ꯈꯣꯠꯂꯣꯏꯅꯦꯒ ꯍꯥꯏꯕꯗ ꯑꯩꯅ 50ꯗꯩꯅ 100ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯉꯝꯒꯗ꯭ꯔꯥꯅ ꯍꯪꯕꯗ ꯑꯗꯨꯗꯤ ꯉꯝꯅꯤꯗ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯔꯛꯇꯣꯏꯕꯣꯏ ꯅꯤꯡꯉꯦ ꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯔꯛꯑꯦꯕ ꯃꯤꯈꯩꯅ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯄꯩꯁꯥꯁꯦ ꯈꯔꯗꯤ ꯆꯪꯉꯦ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯆꯪꯕꯃꯛꯇꯤ ꯅꯠꯇꯦ ꯁꯄ꯭ꯂꯤꯃꯦꯟ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯗꯨ ꯌꯣꯟꯁꯤꯜꯂꯛꯄ ꯃꯤꯅ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯁ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯁꯤꯒꯤꯁꯤꯅ ꯍꯦꯟꯅ ꯍꯣꯜ ꯐꯨꯗ ꯆꯥꯕꯤꯔꯛꯄ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯐꯖꯅ ꯆꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯒꯅꯦꯕ ꯄꯩꯁꯥ ꯀꯩꯁꯨ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯁꯄ꯭ꯂꯤꯃꯦꯟ ꯋꯦꯠ ꯂꯣꯁꯀꯤ ꯁꯄ꯭ꯂꯤꯃꯦꯟꯅꯦ ꯐꯦꯠ ꯕꯔꯅꯤꯡ ꯑꯗꯨ ꯑꯗꯥ ꯂꯩꯔꯤꯗꯣ ꯑꯌꯥꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇꯅꯦꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀꯃꯦꯟ ꯑꯝꯇ ꯇꯧꯈꯤꯗꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗ ꯔꯤꯀꯃꯦꯟ ꯑꯝꯇ ꯇꯧꯈꯤꯗꯦ ꯋꯦꯠ ꯂꯣꯁꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯃꯛ ꯇꯧꯏꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯗꯥꯏꯇꯤꯡ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯍꯦꯟꯅ ꯆꯪꯉꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜꯂꯤ ꯆꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯖꯪ ꯐꯨꯗ ꯑꯣꯏꯔꯣ ꯕꯦꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯣ ꯇꯟꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯑꯃ ꯂꯥꯛꯑꯗꯕꯅꯦꯕ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯑꯇꯣꯞꯄꯗ ꯕꯦꯀꯔꯤ ꯀꯩꯀꯥꯒꯤ ꯑꯗꯨꯝꯕꯁꯨ ꯂꯩꯅꯔꯣꯏꯕ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯁꯥꯏꯠ ꯗꯤꯁ ꯉꯥꯔꯧ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯃꯅꯨꯡꯗꯣ ꯑꯗꯨꯗꯤ ꯌꯥꯎꯔꯛꯑꯗꯕꯅꯦꯕ ꯕꯖꯦꯠꯇꯨꯅ ꯀꯣꯟꯅ ꯍꯜꯂꯛꯑꯗꯕꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯩꯁꯥ ꯍꯦꯟꯅ ꯆꯪꯗꯕꯅꯤꯀꯣ ꯄ꯭ꯂꯁ ꯑꯗꯩꯗꯤ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯖꯪ ꯐꯨꯗ ꯀꯩꯀꯥ ꯆꯥꯔ ꯂꯩ ꯂꯩꯅꯥ ꯄꯛꯂꯛꯄꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯃꯨꯛꯇꯪ ꯅꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯣꯛꯊꯣꯡꯑꯝꯅꯤ ꯆꯪꯗꯣꯏꯁꯦ ꯑꯗꯨꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯍꯦꯟꯅ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯆꯪꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯥꯏꯇꯤꯡ ꯇꯧꯕ ꯈꯛꯄꯨ ꯅꯠꯇꯦꯅꯦ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯗ ꯖꯤꯝꯒꯤ ꯋꯥꯔꯤꯅꯤꯀꯣ ꯀꯩꯅꯣ ꯗꯥꯏꯇꯤꯡ ꯈꯛꯄꯨ ꯅꯠꯇꯦꯕ ꯖꯤꯝꯁꯦ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯌꯥꯎꯗꯦꯕ ꯖꯁ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠ ꯈꯛ ꯊꯛꯑꯦ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯊꯛꯇꯦꯕ ꯑꯗꯣ ꯑꯩꯒꯤ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯛꯑꯦꯕ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯑꯣꯏꯔꯣ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯍꯦꯟꯅ ꯆꯪꯕꯁꯦ ꯆꯪꯗꯕꯅꯦ ꯁꯨꯡꯆꯪ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯒꯗꯤ ꯁꯤꯃꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏ ꯗꯥꯏꯇꯤꯡ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯆꯪ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝ ꯍꯦꯟꯅ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯆꯪꯗꯦ ꯑꯗꯨꯅꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯤꯈꯩꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯀꯤꯕꯁꯦꯀꯣ ꯑꯩꯒꯤ ꯊꯦꯡꯅꯔꯛꯄꯗꯀꯣ ꯕ꯭ꯔో ꯑꯁ ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯗ꯭ꯔꯤꯁꯦ ꯐꯔꯛꯇꯤ ꯇꯥꯔ ꯂꯩꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯎꯁꯣꯞ ꯑꯃ ꯂꯩꯔꯅꯤ ꯀꯩꯅꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯑꯗꯩꯗꯤ ꯕꯔꯊꯗꯦ ꯑꯃ ꯂꯩꯅꯤ ꯑꯗꯨꯒꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯀꯤꯔꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯒꯗꯤ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯇꯣꯞꯄ ꯍꯣꯜ ꯌꯨꯅꯤꯚꯔꯁ ꯑꯇꯣꯞꯄ ꯑꯃ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒ ꯆꯠꯈꯤꯒꯗꯕꯩ ꯇꯥꯏꯞ ꯈꯜꯂꯦꯕ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁꯁꯦ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯐꯤꯠꯅꯦꯁꯁꯦ ꯍꯥꯞꯆꯤꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯍꯥꯞꯆꯤꯟꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁꯦꯠꯂꯦꯗꯅ ꯐꯤꯠꯅꯦꯁꯁꯦ ꯁꯨꯃꯥꯏꯅ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯌꯦꯡꯉ ꯍꯥꯞꯀꯗꯕꯅꯦꯕ ꯅꯠꯇꯕꯤꯗ ꯖꯤꯝ ꯑꯣꯏꯔꯣ ꯐꯤꯠꯅꯦꯁ ꯑꯣꯏꯔꯣ ꯁꯤꯗ ꯈꯛ ꯗꯥꯏꯇꯤꯡ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯔꯤꯚꯣꯜꯞ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯦꯅ ꯅꯪ ꯎꯁꯣꯞ ꯀꯩꯝꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯦꯗꯖꯁ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯃꯤꯅꯤ ꯀꯠ ꯑꯅ ꯑꯃ ꯇꯧꯔꯤꯌꯦꯕꯀꯣ ꯐꯖꯅ ꯈꯔ ꯍꯦꯟꯅ ꯀꯦꯂꯣꯔꯤꯁꯦ ꯀꯛꯊꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯖꯅ ꯍꯣꯠꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯍꯥꯟ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯕꯨꯛꯀꯤ ꯁꯣꯔꯥꯠ ꯂꯥꯛꯁꯜꯂꯛꯑꯦꯕ ꯁꯣꯔꯥꯠ ꯂꯥꯛꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅ ꯆꯠꯇꯕ ꯌꯥꯒꯗ꯭ꯔꯕ ꯑꯩ ꯆꯠꯂꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯆꯥꯛꯁꯨ ꯇꯧꯋꯦ ꯆꯥꯔꯛꯑꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯑꯩ ꯑꯃꯨꯛ ꯀꯩꯅꯣ ꯌꯦꯟ ꯃꯐꯩ ꯑꯃꯈꯛ ꯆꯥꯔꯒ ꯇꯣꯛꯑꯦꯕ ꯆꯥꯛ ꯀꯩꯀꯥ ꯑꯝꯇ ꯀꯟꯖꯨꯝ ꯇꯧꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯋꯦꯠ ꯂꯣꯁꯁꯤ ꯇꯧꯕ ꯌꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯑꯒꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯖꯪ ꯐꯨꯗꯀ ꯁꯨꯡꯆꯥ ꯆꯥꯕ ꯌꯥꯔꯣꯏ ꯄꯨꯔꯥ ꯁ꯭ꯇꯥꯏꯜ ꯑꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯂꯤꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯦꯜꯗꯤ ꯑꯣꯞꯁꯟꯗ ꯆꯥꯈꯠꯂꯛꯑꯦ ꯀꯦꯂꯣꯔꯤꯁ ꯐꯖꯅ ꯌꯦꯡꯉ ꯆꯥꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯁꯣꯏꯅꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯋꯦꯠꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯕ ꯄꯥꯝꯃꯦꯕ ꯑꯩ ꯊꯦꯡꯅꯔꯛꯄꯗ ꯅꯨꯄꯤꯈꯩꯅ ꯈꯔ ꯍꯦꯜꯂꯦ ꯃꯃꯥꯡꯗ ꯃꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯥꯛꯄꯁꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯏꯆꯦꯈꯩꯁꯦ ꯗꯥꯏꯇꯤꯡꯗꯤ ꯍꯥꯟꯅꯗꯒꯤ ꯂꯣꯏ ꯇꯧꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯋꯦꯠꯁꯦ ꯍꯟꯗꯤ ꯍꯟꯊꯔꯨꯔꯦ ꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯏꯅꯥꯎ ꯍꯦꯟꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯔꯤꯒꯦꯟ ꯇꯧꯔꯛꯑꯦ ꯑꯗꯨ ꯑꯗꯥ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯄꯨꯔꯥ ꯍꯣꯜ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯆꯠꯄꯩ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯔꯝ ꯍꯥꯏꯐꯦꯠꯁꯨ ꯂꯩꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯏꯆꯦꯈꯩꯁꯤꯅ ꯑꯣꯏꯔꯣ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯕꯕꯨꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯅꯦ ꯃꯇꯝ ꯑꯃꯈꯛꯁꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯊꯤꯅ ꯍꯥꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯤꯅ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯀꯛꯊꯔꯒ ꯆꯥꯕꯁꯦꯀꯣ ꯍꯣꯏ
ꯉꯥꯛꯇꯪꯗꯨꯒꯤꯕꯨꯗꯤ ꯉꯝꯈꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯒꯣꯜꯗꯣ ꯍꯦꯛ ꯐꯪꯉꯒꯁꯨꯅꯦꯀꯣ ꯋꯦꯠꯁꯦ ꯑꯃꯨꯛ ꯖꯔ ꯂꯥꯎꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯋꯦꯠꯁꯤꯗꯤꯅꯦ ꯇꯞ ꯇꯞꯅ ꯇꯥꯍꯟꯒꯗꯕꯅꯦꯕ ꯑꯔꯥꯎꯟ ꯌꯥꯝ ꯊꯤꯅ ꯃꯌꯥꯝꯒꯤ ꯖꯦꯅꯔꯦꯜ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯦꯀꯣ ꯀꯩꯅꯣꯃ ꯍꯞꯇꯥ ꯑꯃꯗ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯇꯪ ꯇꯥꯕ ꯑꯗꯨꯗꯤ ꯊꯥ ꯑꯃꯗ ꯀꯦꯖꯤ 2ꯗꯩꯅ 3 ꯁꯤꯃꯨꯛꯇꯪꯅꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯟꯅꯗꯣꯏꯁꯦ ꯍꯣꯏ ꯑꯍꯥꯟꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯇꯔ ꯋꯦꯠ ꯍꯟꯊꯕꯒꯤ ꯈꯔ ꯊꯨꯅ ꯇꯛ ꯂꯥꯎꯅ ꯇꯥꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯍꯞꯇꯥ ꯑꯃꯗ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯃꯨꯛꯇꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯃꯤꯈꯩꯅ ꯍꯪꯕ ꯃꯇꯝꯗ ꯑꯁꯤ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯇꯞꯄꯤꯅꯦ ꯋꯦꯠ ꯊꯨꯅ ꯇꯥꯕ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯅ ꯊꯨꯅ ꯇꯥꯕꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯔꯣꯏ ꯋꯦꯠ ꯇꯞꯅ ꯇꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯊꯨꯅ ꯇꯥꯕꯒꯤ ꯀꯥꯟꯅꯕꯁꯦꯀꯣ ꯀꯥꯟꯅꯕ ꯍꯥꯟꯅ ꯍꯥꯏꯒꯦ ꯊꯨꯅ ꯇꯥꯕꯒꯤ ꯃꯥꯡꯖꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯋꯦꯠ ꯊꯨꯅ ꯇꯥꯕꯒꯤ ꯀꯥꯟꯅꯕ ꯋꯦꯠ ꯊꯨꯅ ꯇꯥꯈ꯭ꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯇꯩ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ ꯀꯩꯅꯣꯅꯦ ꯃꯥꯡꯖꯕꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯦꯕꯀꯣ ꯅꯪ ꯕꯤ ꯂꯣ ꯑꯣꯏꯁꯜꯂꯛꯄ ꯌꯥꯏ ꯑꯩꯒꯤ ꯀꯂꯥ ꯑꯃ ꯌꯥꯎꯏ ꯏꯆꯦ ꯑꯃꯅꯀꯣ ꯑꯁ ꯍꯟꯗꯛꯀꯤꯗꯤ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯔꯕꯅꯤꯀꯣ ꯃꯥꯁꯦ 14 days ꯆꯦꯂꯦꯟꯖꯁꯤꯗ ꯑꯗ ꯑꯁ ꯅꯣꯏ ꯇꯥꯃꯣꯅ ꯉꯥꯏꯍꯥꯛꯃꯨꯛꯇꯤ ꯉꯥꯡꯉꯤꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯕꯁꯦ ꯋꯦꯠꯁꯦ ꯇꯥꯕꯨꯗꯤ ꯇꯥꯕ ꯕꯤ ꯂꯣ ꯑꯣꯏꯁꯜꯂꯛꯇꯅ ꯏꯁꯥ ꯆꯣꯛꯊꯕ ꯀꯩ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏ ꯉꯥꯡꯉꯦꯅ ꯍꯥꯏꯕ ꯁꯤ ꯆꯨꯝꯃꯦꯕ ꯌꯥꯝ ꯊꯤꯅ ꯗꯥꯏꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯆꯪ ꯑꯣꯏꯕ ꯄꯣꯠꯀ ꯆꯥꯕꯤꯗ꯭ꯔꯕ ꯑꯗꯨꯒ ꯌꯥꯝ ꯀꯛꯊꯔꯒ ꯆꯥꯔꯕ ꯅꯪ ꯕꯤ ꯂꯣ ꯑꯣꯏꯁꯜꯂꯛꯀꯅꯤ ꯅꯪ ꯁꯥꯗꯣ ꯆꯔꯥꯝ ꯆꯗꯅꯔꯛꯀꯅꯤ ꯅꯪ ꯇꯨꯝꯕ ꯌꯥꯔꯛꯑꯣꯏ ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯐꯀꯤ ꯑꯦꯔꯤꯌꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯈꯩꯗ ꯂꯣꯏ ꯁꯨꯛꯆꯜꯂꯛꯀꯅꯦꯕ ꯅꯪ ꯏꯅꯔꯖꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯣꯏꯅ ꯆꯥꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯦꯠ ꯂꯣꯁꯁꯦ ꯇꯞꯅꯕꯨꯗꯤ ꯇꯧꯕ ꯁꯤꯒꯤꯁꯤꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯇꯧꯕ ꯌꯥꯔꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯋꯦꯠ ꯊꯨꯅ ꯇꯥꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯅ ꯊꯥ ꯑꯃꯗ ꯀꯦꯖꯤ 10 ꯇꯥꯊꯣꯛꯑꯦ ꯍꯥꯏꯔꯁꯦꯕ ꯇꯥꯔꯦ ꯍꯥꯏꯔꯁꯦꯕ ꯌꯥꯍꯜꯂꯁꯦꯕ ꯑꯗꯨ ꯅꯪ 10ꯁꯦ ꯍꯦꯛ ꯇꯥꯕꯒ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯥ ꯑꯃꯗ ꯀꯦꯖꯤ 2 ꯑꯍꯨꯝꯈꯛ ꯇꯥꯕꯁꯦ ꯊꯥ 5ꯗ ꯄꯨꯔꯥ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯆꯦꯟꯖ ꯇꯧꯔꯗꯕꯅꯦꯕ ꯑꯗꯨꯒ ꯅꯪ ꯗꯥꯏꯇꯤꯡꯗꯣ ꯅꯪ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅꯁꯨ ꯇꯧꯔꯛꯑꯕꯅꯤꯅ ꯅꯪ ꯔꯤꯒꯦꯟ ꯇꯧꯔꯛꯑꯔꯣꯏꯕ ꯁꯨꯡꯇꯧ ꯇꯧꯔꯛꯑꯔꯣꯏꯕ ꯃꯔꯝꯗꯤ ꯅꯪ ꯅꯤꯌꯣꯝꯗꯣ ꯐꯖꯅ ꯈꯪꯖꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯩ ꯋꯥꯛ ꯇꯧꯃꯤꯟꯅꯕꯁꯤꯗꯀꯣ ꯃꯤꯈꯩꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯄꯥꯛ ꯇꯧꯅꯤꯡꯗꯦꯕ ꯑꯁꯦꯡꯕ ꯑꯩꯒ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯩ ꯍꯥꯏꯕ ꯀꯥꯡꯕꯨ ꯈꯔꯕꯨꯗꯤ ꯂꯩꯔꯦꯀꯣ ꯅꯨꯄꯥꯗ ꯐꯔꯦ ꯃꯣꯏꯗꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯁꯨ ꯃꯉꯥꯏꯔꯦꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯇꯧꯅꯤꯡꯗꯦꯕ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯁꯦ ꯖꯁ ꯋꯥꯀꯤꯡ ꯈꯛ ꯑꯣꯏꯔꯒꯁꯨ ꯆꯠꯄꯤꯌꯨꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯃꯣꯏ ꯑꯍꯥꯟꯕꯗ ꯆꯠꯂꯁꯦ ꯌꯥꯔꯦꯅ ꯑꯩ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯃꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗ ꯌꯥꯔꯦꯅ ꯍꯥꯏꯔꯅꯦꯕꯀꯣ ꯑꯁ ꯑꯩ ꯊꯕꯛ ꯂꯥꯛꯁꯜꯂꯛꯑꯦ ꯑꯗꯣ ꯅꯨꯄꯥꯗꯁꯨ ꯃꯉꯥ ꯑꯩꯁꯦ ꯊꯕꯛꯅ ꯆꯤꯜꯂꯦ ꯈꯣꯠꯂꯦ ꯖꯤꯝ ꯁꯥꯟꯅꯅꯤꯅ ꯍꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯖꯤꯝꯁꯤꯁꯨ ꯑꯦꯁ ꯐꯔꯛ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯇꯁꯦꯡꯅꯀꯣ ꯑꯩ ꯖꯤꯝꯕꯨꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤꯀꯣ ꯖꯤꯝꯒ ꯇꯣꯛꯈ꯭ꯔꯣꯕ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯇꯤ ꯇꯧꯕꯤꯌꯣꯕ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯗꯤ ꯄꯥꯡꯉꯣꯏꯕ ꯑꯗꯣ ꯋꯦꯠ ꯂꯣꯁ ꯈꯛꯇꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯣꯏꯔꯝꯃꯣꯏꯕ ꯋꯦꯠ ꯂꯣꯁ ꯈꯛꯇ ꯅꯠꯇꯦꯕ ꯃꯌꯥꯝ ꯄꯥꯝꯃꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯁꯤꯅꯦꯕ ꯄꯥꯝꯃꯤꯁꯦ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯥ 6 ꯄꯦꯛ ꯊꯣꯛꯀꯦꯔꯥ ꯅꯪ ꯅꯨꯄꯤꯗꯨꯁꯨ ꯃꯉꯥꯏꯔꯦ ꯅꯣꯏꯒꯤ ꯑꯋꯔ ꯒ꯭ꯂꯥꯁ ꯁꯦꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯐꯖꯕꯤ ꯄꯣꯁ ꯇꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯩꯕꯨꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯄꯣꯁ ꯇꯥꯕꯤꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯣꯁ ꯇꯥꯅꯩ ꯍꯥꯏꯕꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯈ꯭ꯋꯥꯡꯒ ꯆꯞꯁꯤꯟꯕꯤꯗꯣ ꯅꯪ ꯑꯗꯨ ꯆꯞꯁꯤꯜꯂꯒꯗꯤ ꯅꯪ ꯂꯩꯅꯥ ꯑꯃꯗꯤ ꯀꯩ ꯀꯥꯟꯗꯣꯏꯕ ꯀꯥꯟꯅꯔꯣꯏꯕ ꯀꯩꯝꯇ ꯑꯗꯣ ꯑꯩꯕꯨꯗꯤ ꯄꯥꯝꯗꯦ ꯀꯩꯁꯜꯂꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯒ ꯐꯣꯡꯗꯣꯛꯆꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯅ ꯑꯄꯥꯝꯕ ꯒꯣꯜꯗꯣ ꯐꯪꯉꯒꯁꯨ ꯅꯪ ꯂꯩꯅꯥ ꯄꯛꯑꯝꯃꯒꯗꯤ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯀꯤꯡ ꯆꯠꯄ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯟꯒꯠꯂꯛꯀꯅꯤ ꯀꯥꯔꯗꯤꯑꯣ ꯇꯧꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯤꯇꯤꯕꯤꯇꯤ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯈꯣꯠꯄ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯦꯕ ꯑꯗꯨꯅꯀꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯐꯖꯅ ꯇꯧꯅꯤꯡꯗꯦꯕ ꯅꯣꯡꯃꯗ ꯄꯨꯡꯈꯥꯏ ꯑꯃ ꯑꯣꯏꯔꯣ ꯄꯨꯡ ꯑꯃꯈꯛ ꯋꯥꯀꯤꯡ ꯆꯠꯂꯣ ꯑꯗꯨꯐꯥꯎ ꯆꯠꯅꯤꯡꯗꯦꯕꯀꯣ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯦꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯊꯕꯛ ꯆꯤꯜꯂꯦꯅ ꯅꯪ ꯂꯥꯏꯅꯥ ꯄꯛꯂꯛꯑꯗꯤ ꯊꯕꯛꯇꯣ ꯇꯧꯔ ꯂꯩꯒꯗ꯭ꯔꯥꯅꯦ ꯂꯩꯔꯣꯏꯀꯣ ꯅꯪ ꯀꯩꯅꯣꯗ ꯗꯥꯛꯇꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯇꯪꯗꯤ ꯃꯇꯝ ꯈꯥꯏꯗꯣꯛꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯁꯨꯀꯣ ꯍꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯒꯗꯤ ꯌꯥꯏ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯃꯛꯄꯨ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯅꯁꯥꯒꯤ ꯈꯜꯂꯒꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯈꯛ ꯈꯟꯗꯕꯤꯗ ꯍꯦꯜꯊꯀꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯪ ꯅꯁꯥꯗꯣ ꯍꯦꯜꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯍꯥꯏꯔꯒꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅꯀꯣ ꯃꯤꯈꯩꯁꯦ ꯑꯩ ꯀ꯭ꯂꯥꯏꯟꯁꯦ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯔꯤꯖꯜꯁꯦ ꯐꯖꯅ ꯂꯣꯏꯅꯃꯛ ꯎꯏꯌꯦꯕ ꯔꯤꯖꯜꯁꯦ ꯀꯦꯖꯤ 10 ꯍꯥꯏꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯎꯒꯥꯏꯔꯦ ꯑꯗꯩꯗꯤ ꯀꯦꯖꯤ 5 ꯇꯥꯕ 6 ꯇꯥꯕ 3 ꯇꯥꯕ ꯑꯁ ꯐꯅꯌꯥꯝ ꯌꯥꯎꯔꯦ 14 days ꯆꯦꯂꯦꯟꯖꯁꯤꯗꯅꯦ ꯑꯗꯨꯝ ꯋꯦꯠꯁꯦ ꯐꯖꯅ ꯇꯥꯕꯤꯅꯦꯕ ꯇꯥꯕꯁꯦ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯨꯝꯕ ꯐꯖꯅ ꯆꯥꯔꯛꯇꯕ ꯑꯩꯈꯣꯏ ꯈꯔ ꯍꯟꯊꯔ ꯆꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯆꯥꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯒ꯭ꯂꯥꯏꯀꯣꯖꯦꯟ ꯍꯟꯊꯔꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯋꯦꯠ ꯍꯟꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯑꯃꯗ ꯒ꯭ꯔꯥꯝ ꯑꯃꯗ 3 ꯒ꯭ꯔꯥꯝ ꯋꯥꯇꯔ ꯋꯦꯠ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤꯁꯤ ꯍꯟꯊꯔꯛꯄꯒꯤ ꯋꯦꯠꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯊꯨꯅ ꯇꯥꯔꯅꯦꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ 500 ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯇꯒ ꯂꯩꯔꯛꯄꯅꯤꯅ ꯇꯞ ꯇꯞꯅ ꯇꯥꯔꯛꯀꯅꯦꯕ ꯁꯤꯗ ꯑꯗꯣ ꯔꯤꯖꯜꯁꯤ ꯐꯖꯅ ꯑꯗꯨꯝ ꯎꯏꯌꯦꯕ 14 days ꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯈꯩꯁꯦ ꯌꯥꯝ ꯑꯍꯥꯟꯕ ꯃꯣꯏꯗ ꯂꯥꯟꯅ ꯊꯥꯖꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁ ꯂꯐꯣꯏ ꯆꯥꯕ ꯌꯥꯗꯦ ꯑꯗꯩ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯩ ꯒ꯭ꯔꯤꯟ ꯇꯤ ꯆꯤꯌꯥꯁꯤꯗ ꯊꯛꯀꯗꯕꯅꯤ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦꯀꯣ ꯑꯩꯅ ꯖꯁ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯅ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯃꯤꯈꯩꯁꯦ ꯋꯦꯠ ꯂꯣꯁꯁꯦ ꯑꯗꯨꯝ ꯖꯔ ꯂꯥꯎꯅ ꯐꯖꯅ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ
ꯑꯩꯅ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯃꯤꯜ ꯄ꯭ꯂꯥꯟꯒꯨꯝꯕ ꯁꯦꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯁꯤꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯋꯔꯛ ꯇꯧꯒꯗꯕꯅꯦꯕ ꯅꯪꯅ ꯐꯖꯅ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯁꯤꯗ ꯁꯤꯒꯤꯁꯦ ꯆꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯑꯣꯄꯤꯅꯤꯌꯟ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯟꯅ ꯍꯪꯉꯅꯤ ꯑꯩꯅ ꯄꯨꯡ 8ꯗ ꯆꯥꯎꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯣꯏꯒꯤ ꯅꯨꯡꯊꯤꯟ ꯃꯣꯏꯒꯤ ꯊꯕꯛꯀꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯩ ꯉꯁꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯈꯤꯕ ꯑꯩ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯆꯥꯛ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯒꯤ ꯌꯦꯟꯒ ꯇꯧꯔꯒ ꯆꯥꯛ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯉꯟꯅ ꯍꯧꯒꯠꯂꯦꯕ ꯑꯩ ꯀꯝꯄꯜꯁꯔꯤ ꯆꯥꯛ ꯂꯥꯝꯃꯛꯑꯅꯦꯕ ꯄꯨꯡ 3-4ꯗ ꯍꯧꯒꯠꯂꯛꯑꯒꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯖꯜꯂꯛꯑꯅꯦꯕ ꯑꯩ ꯖꯤꯝꯁꯨ ꯈꯔ ꯉꯟꯅ ꯆꯠꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯤ-ꯋꯥꯔ ꯃꯤꯜꯁꯦ ꯆꯥꯔꯅꯦꯕ ꯁꯤ ꯉꯥꯏꯍꯥꯛꯈꯩ ꯆꯦꯟꯖ ꯇꯧꯔꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯃꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦꯅ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯒ ꯆꯥꯅꯕ ꯑꯃ ꯁꯦꯝꯕꯤꯈꯤꯕ ꯃꯇꯝꯗ ꯋꯦꯠ ꯂꯣꯁꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯉꯔꯥꯡꯒꯁꯦ ꯑꯩ 1-on-1 ꯀꯟꯁꯜ ꯇꯧꯕ ꯃꯇꯝꯗꯀꯣ ꯀꯦꯂꯣꯔꯤꯁ ꯀꯃꯥꯏꯅ ꯀꯥꯎꯟ ꯇꯧꯒꯅꯤ ꯀꯦꯂꯣꯔꯤꯁꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯐꯖꯅ ꯇꯥꯛꯄꯤꯌꯦꯕ ꯀ꯭ꯂꯥꯏꯟ ꯑꯃꯗꯀꯣ ꯑꯗꯣ ꯃꯥ ꯉꯥꯛꯇꯪꯗꯨꯗ ꯍꯩꯔꯦꯕ ꯑꯗꯣ ꯑꯩꯅꯀോ ꯀꯩꯅꯣ ꯃꯦꯁꯦꯖꯇꯤ ꯊꯥꯅꯗꯣꯏꯅꯦ ꯀꯩꯅꯣꯁꯨ ꯀꯣꯜꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯦꯁꯦꯖꯇ ꯁꯤꯒꯤ ꯑꯪꯀ ꯇꯦꯁꯀ ꯇꯧꯗꯣꯔꯤꯕ ꯑꯩꯅ ꯃꯦꯠꯀꯤ ꯄꯤꯁꯟꯕꯩ ꯇꯥꯏꯞꯇ ꯁꯤꯒꯤ ꯀꯦꯂꯣꯔꯤꯁꯅ ꯁꯤ ꯇꯥꯔꯦ ꯁꯤ ꯍꯣꯠꯂꯛꯑꯣꯒ ꯍꯥꯏꯕꯗ ꯍꯩꯔꯦꯕ ꯑꯩꯒꯤ ꯅꯣꯂꯦꯖꯈꯩꯗꯣ ꯃꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯦꯕ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯅꯃꯥꯟꯅꯕꯗꯐꯥꯎ ꯇꯥꯛꯄ ꯌꯥꯔꯗꯧꯔꯕꯅꯦ ꯕ꯭ꯔꯣꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯁꯦ ꯐꯖꯅ ꯔꯤꯖꯜ ꯎꯏꯁꯦ ꯂꯝꯕꯤ ꯆꯨꯝꯅꯒꯤ ꯂꯝꯕꯤ ꯑꯃꯇꯪꯕꯨ ꯄꯤꯕꯤꯈ꯭ꯔꯒꯗꯤꯅꯦ ꯃꯤꯈꯩꯁꯦ ꯑꯗꯨꯝ ꯐꯖꯅ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨꯗꯤ ꯑꯩꯒꯤ ꯐꯣꯝꯒ ꯃꯦꯟꯖꯜꯂꯛꯏꯁꯤꯕꯨꯗꯤ ꯗꯤꯜ ꯂꯦꯜꯂꯨꯔꯒꯦꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦꯕ ꯔꯤꯖꯜꯁꯤ ꯎꯔꯒꯦꯅ ꯃꯁꯥꯅ ꯍꯣꯠꯅꯔꯒꯦꯅ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯕꯁꯦ ꯀꯗꯥꯏꯗ ꯍꯣꯠꯅꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯩꯗꯤ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯟꯕ ꯑꯃ ꯍꯥꯏ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯇꯩꯈꯩꯗꯣ ꯀꯩꯝꯇ ꯃꯋꯥ ꯂꯧꯔꯨꯔꯅꯣ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯂꯥꯜꯂꯦ ꯆꯨꯝꯃꯤꯗꯤ ꯑꯗꯨꯗꯤ ꯅꯩꯅꯔꯒꯨꯝꯁꯦ ꯑꯗꯨꯕꯨ ꯅꯪ ꯑꯣꯄꯤꯅꯤꯌꯟ ꯌꯥꯝꯃꯤꯉꯩ ꯅꯪ ꯀꯣꯛ ꯉꯥꯎꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯅꯥꯛꯇ ꯊꯥꯖꯗꯅ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯥ ꯁꯤꯈꯛ ꯐꯣꯂꯣ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯦꯠ ꯂꯣꯁꯁꯦ ꯑꯗꯨꯝ ꯔꯤꯖꯜ ꯎꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯍꯥꯏꯕꯁꯤꯗꯤꯀꯣ ꯌꯥꯝ ꯏꯖꯤ ꯑꯣꯏꯃꯛꯇꯤ ꯍꯥꯏꯔꯣꯏꯒꯦ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯋꯦꯗꯤ ꯍꯥꯏꯔꯣꯏꯒꯦꯕ ꯑꯗꯨꯕꯨ ꯁꯤꯝꯄꯜꯗꯤ ꯁꯤꯝꯄꯜꯅꯦꯕ ꯖꯁ ꯅꯪ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯝꯗ ꯂꯩꯕꯤꯔꯕ ꯅꯪ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯁꯤꯅꯦ ꯋꯥꯔꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗꯒꯤ ꯃꯤꯈꯩꯁꯦ ꯈꯤꯇꯪ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯊꯣꯛꯑꯦ ꯋꯥꯔꯤꯕꯨ ꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣꯀꯣ ꯄꯩꯁా ꯌꯥꯝ ꯆꯪꯕ ꯅꯠꯇꯦꯀꯣ ꯑꯗꯒꯤꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯨꯔꯥ ꯌꯨꯅꯤꯚꯔꯁ ꯑꯝꯇꯒ ꯆꯠꯇꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯒ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯒꯅꯤ ꯖꯁ ꯍꯦꯜꯗꯤ ꯏꯇꯤꯡ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯋꯦꯠ ꯊꯨꯅ ꯇꯥꯕ ꯄꯥꯝꯒꯅꯨꯀꯣ ꯋꯦꯠ ꯊꯨꯅ ꯇꯥꯕꯗꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝ ꯇꯧꯅꯤꯡꯗꯦ ꯃꯤꯈꯩꯁꯦ ꯁꯤꯃꯇꯪꯗꯤ ꯇꯧꯕꯤꯌꯨ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯇꯧꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯁꯦꯀꯣ ꯀꯩꯒꯨꯝꯕ ꯋꯦꯠ ꯂꯣꯁꯀꯤ ꯀꯩꯀꯥꯒꯤ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯂꯝꯕꯤꯅꯦꯕ ꯁꯤꯁꯤꯕꯨ ꯅꯪꯅ ꯇꯁꯦꯡꯅ ꯃꯣꯇꯤꯚꯦꯁꯟ ꯂꯩꯖꯔꯕ ꯅꯁꯥꯅ ꯍꯣꯠꯅꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯁꯤꯝꯄꯜ ꯒꯥꯏꯗꯁꯦ ꯁꯤꯕꯨ ꯌꯥꯎꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯒꯅꯤ ꯁꯤꯝꯄꯜ ꯒꯥꯏꯗ ꯍꯥꯏꯁꯦ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯩꯒꯤ ꯚꯤꯗꯤꯑꯣꯈꯩꯗꯨꯁꯨ ꯂꯣꯏꯅꯃꯛ ꯊꯥꯒꯠꯂꯒ ꯂꯩꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯈꯩꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯈꯩꯗꯣ ꯌꯦꯡꯒꯦꯁꯨ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯅꯪ ꯑꯗꯨꯝ ꯅꯁꯥꯅ ꯑꯗꯨꯝ ꯁꯦꯝꯖꯕꯕꯨ ꯍꯩꯒꯅꯦꯕ ꯑꯗꯨ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨꯒ ꯅꯣꯏꯅ ꯈꯔ ꯍꯦꯟꯅ ꯑꯩꯒ ꯀꯨꯞꯊꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ 1-on-1ꯒꯤ ꯀꯟꯁꯜꯇꯦꯁꯟꯒꯤ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯇ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗꯤ 1 hour ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯃ ꯑꯩꯅ ꯐꯖꯅ ꯄꯤꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯐꯤꯠꯅꯦꯁꯀꯤ ꯔꯤꯂꯦꯇꯦꯠ ꯗꯥꯎꯠ ꯂꯩꯕ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯀ꯭ꯂꯥꯏꯟ ꯀꯌꯥꯗꯁꯨ ꯁꯦꯝꯕ ꯃꯤꯜ ꯄ꯭ꯂꯥꯟꯒꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯩꯅ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯄꯔꯁꯣꯅꯦꯜ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯒ ꯅꯪꯗꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯜꯂꯒꯦꯕꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯄꯤꯟ ꯀꯃꯦꯟꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒꯗ ꯍꯥꯞꯄꯝꯃꯒꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ